mayam punamukpu Sanjay Sharma na taram noksari movie story Manipur na ngasi mupudun laksari film si Avatar The Way of Water samna mayam na Avatar 2 haina khangnari film si aduga mayam da wafam amatang sengdoksari movie sing arang na handa ikui kuidringi release tawbuda ngari banina yamna sangna explain tawruba taragadi film production house ki maikedi strike tharakpa yabagi chance yamna wangna lay Maramasdagi film si yamna samjilaga karatian takna mayamda explain tawjagi hayeng matam khara leiraga full details ka loinana yamna sugaina explain tawba video mo puzarake haibo wafam su thamjari masigi damakta mayamna ngakpigani 2009 da release tawkiba Avatar 1 gi explanation gi video di ai gi channel sida hana dagi yauduna leirabani kana gumbani yengbidriba yauragadi video gi description da link hapcharamge maduta changlagi yengbiu haibo wafam su thamjari Pare mayam ay huzik film asigi khara samjilaga tentak na wari lizarge aina haibada soikiba lankiba amadi sitau yaw matamde mayam da ngakpiu haiba wafam su thamjari Video gi marak thana mayam da kanraba paujela ma pizari hojiki matamde imung manung khuding makta thengnari ba anaba singko ghanaba sukna gi lupa sahum khakta da adom gi yum da laktuna adom gi haksang da kari akai ba soiba leiri amadi adom gi haksang da kari anaba lakpa yabage haina khangdok na ba whole body checkup tawgi khudong saba pizari loina na adom gi haksang da leiri ba ana yeki problem sing atu ko ghanaba amadi ngak thok hongna da gi akhan ba dietary supplement sing su pujarakli supplement sing asi 100% natural oiba organic oiba side effect amata leitaba manam sing na semba ngaktani karigumba supplement sing si narba matungda adomgi haksang da kanaba mata phangdrabadi tingkiba paisa sing 100% handok jagani aduga supplement lairoi haksang khakta check tok pige haraga su tawba yagani akupa marol khangbi nabagi damakta screen da pithok chariba number asda panthadana call tawbiyo madi pau phaubiyu Movies gi ahuba sinmakta da ulibasi mamangi haibadi Avatar 1 da uthirba wari edugi makha ta thrakpa saruni mayamna su khangbikhre Navi hariba kanglu makhalasina makhoi gi Pandora planet asibu kanjana bagi damakta Prithvi dagi lakhiba miyoiba singa fight tawna khibagi wari adu Mau phatraba miyoiba singbu makhoina maithiba piru matungda Prithvi dagi lakhiba miyoi sing asibu masagi home planet oriba art ta amu halan khibani aduga aphaba wakhalon chenba scientist amadi medical gi maramda khangba miyoi kharabudi planet sida hojik su thamhori Mamangi Avatar 1 da yaukibi Grace Augustine kaubi nupi dugi masa nupi masu phangjare nupi masa si maming asi Kiri haina kau aduga Jack Sully amadi Neteri su mayung makai panduna haibadi matai manau mo oiduna nungai na pankhre makhoi ni gi ahanba masa nupa amasu phangjare angang sigi maming na Netiam haina kaui Mafamsta leiriba miyoi singsina khanaribana planet sida phangjariba pokchariba jibu khudimaka si makhoigi eba lairembi haina khangnariba sina pibiba ngaktani haiduna thagatjari amadi makhoina hek holiba sor khudimakta phawwa eba lairembi bu ningjagadabani haiba wafam su phongdoknari asumna Jack amadi Neteri gi punsi asi yam nungaina pali matamasi asum hokibana machanupa Loa koubamaga machanupi atombi tak koubimga su phangjare asumna Grace Augustine na poklamniba Kiri haribi nupi masa asi tharaga hojik Jack amadi Neteri gi masa asi mari sukre adugo mafamista pikliba miyoibagi angang nupa masa amsu lay Pandora hariba planet sidagi miyoiba khudimak planet sidagi halankiba matam aduda angang asti cryo chamber ship ta hapa yadabana maram oiduna mafamista thamawani aduga angang si Avatar 1 film the main villain oikiba Colonel Miles Quaritch saiba nupa atuki macha nupa ni mahakti part 1 gi wari da sikrabani magi pikliba macha nupa si makhoini yama luna yokjarami aduga angang sigi mamingna Spider haiduna makhoini maming tholi angang sibu Jack na magi masa dauna yama nungsina yokjarami Jack na pokchari bangang singa siga Spider hari bangang siga su yama nungsina na sana minaragi matawusuna Navi ori bangang singa siga maga chongminar kibani Spider hari bangang sina sumakhoi singa si magi imung manung amani hana khanjari tabudabu Neteri gi mieng dadi angang si hauzik lamlan mani haibadi magi thamoi dadi macha hoina nungsiba ngamde masigi maramdi makhoi gi yekna badugi macha nu pani khalubada mana nungsiba ngamdabani yengudadi Spider asi makhoi gi angang singi maraktagi tongan taba haibudu oire adubu Jack na di macha dauna yama nungsina senajai Jack masamang na magi angang singbu langi bidya amadi kusukulai singbu matau karam sina gani haibisigi matangde yamna munna takpi tambirami asumna sathargliba makhoi gi punsi mahinga si yama nungai jaba haibadu oiri adubu matau sumna nungai na palambasi nongmadi awabagi pungpham adu yauragle Jack ka Neteri gana akas mathak asda anauba thawan misak makhalama ure adubu makhoina uribasidi thawan misak nalamdre aikhoi gi Prithvi isdagi miyoi basingna makhoi gi Pandora planet sta amuka hanna landana bagidamakta paishilakliba spaceship sing oiramle adubu handamakti lakliba singsi akhanaba thorang amaga loina lakpo oiramle haibadi mamangda makhoina maithikiba adudagi para kya matam horawani aduna handamakti maithiba yaroi haibagi matagum akhanaba khusuklai singa loina na planet sid lakpani masiga loina na paitharakliba spaceship singsi kamthorpa powerful oirba mai singsini yeibadagi planet sigi jungle singsi yamatam thina mai chakpa haibadu oire masidagi jungle sida leiramliba jiba kya ma susire matawsuna planet sida amuka hanna mang takpagi thawdo si thogle asuma thokliba thawdo si ubada Jack ka Neteri gi simamitagi mapita adun kapli Matangi sindana nauna paitharakliba spaceship asigi manungda leiba lab amadagi Navi gi saklo lawraba Avatar man makeup tholapasi ulagli mafamista makeup tholakliba Avatar se atai kana sunate Avatar part 1 gi main villain oikiba Colonel Miles Quaritch hariba nupa adugi Avatar ni mamangi film aduda Neteri ni mabu ten na kaptun hathrawani
ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯖꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒ ꯈꯨꯠ ꯊꯥꯅꯗꯨꯅ ꯐꯨꯅꯔꯦ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯅꯥꯕꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯁꯨ ꯑꯕꯇꯥꯔ ꯉꯥꯛꯇꯅꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯈꯪꯍꯜꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯇꯁꯦꯡꯕꯒꯤꯗꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯁꯤꯈ꯭ꯔꯕꯅꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯦꯝꯈꯤꯕ ꯀ꯭ꯂꯣꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯃꯣꯔꯤ ꯈꯨꯗꯤꯡꯃꯛꯄꯨ ꯆꯤꯞ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯑꯕꯇꯥꯔ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯝꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯖꯦꯛ ꯑꯁꯤ ꯌꯦꯛꯅꯕꯅꯤ ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ ꯖꯦꯛꯄꯨ ꯐꯥꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛꯁꯨ ꯄꯦꯟꯗꯣꯔꯥ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯚꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ ꯑꯋꯥꯕ ꯄꯤꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯛꯅ ꯅꯥꯚꯤꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯄꯣꯠꯆꯩꯁꯤꯡꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯃꯈꯣꯏꯅ ꯂꯥꯟꯗꯥꯗꯨꯅ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯨꯠ ꯇꯧꯔꯦ ꯃꯇꯥꯡꯁꯤꯗ ꯖꯦꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯎꯠꯂꯛꯏ ꯃꯆꯥ ꯌꯥꯏꯃ ꯑꯣꯏꯔꯤꯕ ꯂꯨꯋꯥꯛꯅ ꯃꯄꯥꯗꯧꯅ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯂꯨꯠ ꯇꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥ ꯆꯪꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯅꯦꯇꯦꯝꯅꯗꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯉꯤ ꯃꯁꯤꯗ ꯃꯌꯥꯝꯕꯒꯤ ꯋꯥ ꯇꯥꯗꯅ ꯃꯍꯥꯛꯅ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯨꯠ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯣꯏꯔꯤꯕ ꯅꯦꯇꯦꯝ ꯑꯁꯤ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯦꯇꯦꯝ ꯑꯁꯤ ꯁꯤꯍꯧꯗ꯭ꯔꯦ ꯃꯄꯥ ꯖꯦꯛꯅ ꯃꯥꯕꯨ ꯀꯟꯕꯤꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯂꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯎꯠꯂꯛꯂꯤꯕ ꯅꯥꯚꯤꯁꯤꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯁꯤꯡꯒꯤ ꯁꯨꯔꯨꯡꯁꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯁꯨꯔꯨꯡꯁꯤꯡꯁꯤꯗ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯂꯥꯟꯗꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩꯅ ꯁꯤꯡꯕ ꯊꯨꯒꯥꯏꯔꯛꯄ ꯑꯁꯤꯗꯒꯤꯅꯤ ꯌꯨꯝ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯆꯩꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯌꯥꯊꯪꯕꯨ ꯏꯟꯕ ꯇꯧꯗꯅ ꯆꯪꯁꯤꯜꯂꯨꯕ ꯑꯁꯤꯗꯒꯤꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯖꯀꯤ ꯀꯥꯡꯕꯨꯅ ꯑꯣꯜꯂꯕ ꯑꯕꯇꯥꯔ ꯇꯤꯝ ꯑꯁꯤ ꯕꯦꯁ ꯀꯦꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ ꯀꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯖꯦꯅꯔꯦꯜ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯇ ꯖꯦꯛꯅ ꯑꯄꯟꯕ ꯄꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯣꯔꯥ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯇꯧꯗꯅ ꯃꯐꯝꯁꯤꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯕꯨ ꯐꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯖꯦꯛꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯆꯤꯡꯖꯥꯎꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡꯁꯤꯡꯁꯤꯗ ꯃꯈꯣꯏꯕꯨ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯖꯦꯛꯄꯨ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯖꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯃꯥꯅ ꯂꯧꯔꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯀ꯭ꯋꯥꯔꯤꯠꯖꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯖꯦꯛꯄꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯖꯪꯒꯜꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯖꯪꯒꯜꯗ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯁꯨ ꯌꯥꯎꯔꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯖꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯐꯝꯁꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠꯇ ꯅꯥꯚꯤꯁꯤꯡꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯒꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯖꯦꯛꯀꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯈꯧꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯂꯤꯕ ꯋꯥꯌꯔꯂꯦꯁ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯄꯥꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯦ ꯖꯦꯛꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯠꯇ ꯆꯠꯊꯔꯨꯅꯨ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯈꯣꯏ ꯌꯥꯝꯅ ꯂꯣꯟꯅ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯁꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯄꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯃꯌꯨꯝ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯣꯟꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯖꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯐꯥꯈ꯭ꯔꯦ ꯀ꯭ꯋꯥꯔꯤꯠꯖꯅ ꯃꯊꯪ ꯃꯊꯪ ꯃꯃꯤꯡ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯖꯦꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯃꯈꯣꯏꯒꯤ ꯀꯦꯝꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯖꯦꯛꯀ ꯅꯦꯇꯦꯔꯤꯒꯤꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯖꯅ ꯃꯃꯥꯡꯒꯤ ꯄꯥꯔꯠꯇ ꯁꯤꯈ꯭ꯔꯕ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯁꯨ ꯐꯪꯂꯤ ꯅꯦꯇꯦꯔꯤꯅ ꯇꯦꯟꯅ ꯀꯥꯞꯄꯗꯒꯤ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯦꯃꯦꯔꯥꯅ ꯅꯝꯍꯧꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯗꯒꯤ ꯈꯪꯂꯦ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯖꯦꯛ ꯑꯃꯗꯤ ꯅꯦꯇꯦꯔꯤꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯀ꯭ꯋꯥꯔꯤꯠꯖꯀꯤ ꯀꯥꯡꯕꯨꯅꯁꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩꯁꯤꯡ ꯀꯥꯞꯁꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯕꯨꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯤꯕꯨ ꯀ꯭ꯋꯥꯔꯤꯠꯖꯅ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯦꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯃꯗꯨꯗꯤ ꯁ꯭ꯄꯥꯏꯗꯔꯕꯨ ꯃꯈꯣꯏꯅ ꯐꯥꯈꯤꯕꯅꯤꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯔꯒ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯅꯥꯚꯤ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯠꯅꯕꯤ ꯃꯈꯣꯏꯒꯤ ꯂꯣꯟꯁꯤꯡꯕꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯅꯥꯚꯤꯁꯤꯡꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝꯁꯨ ꯁ꯭ꯄꯥꯏꯗꯔꯅ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯥꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯇꯥꯗꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯣꯛꯄ ꯅꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯖꯦꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯦꯇꯦꯔꯤꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤ ꯋꯥꯐꯝ ꯑꯣꯏꯕꯅꯤꯅ ꯃꯥꯁꯨ ꯌꯥꯅꯤꯡꯗ ꯋꯥꯐꯝꯁꯤ ꯌꯥꯕ ꯇꯥꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀ꯭ꯋꯥꯔꯤꯠꯖꯅ ꯐꯥꯈ꯭ꯔꯤꯕ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯒ ꯖꯦꯛꯀꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯕ ꯊꯧꯑꯣꯡ ꯑꯃ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯕꯁꯨ ꯖꯦꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯖꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯊꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯗ ꯊꯦꯝꯂꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗꯒꯤ ꯑꯩꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯤꯍꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯛꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯤꯞ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯁꯤꯟꯅ ꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯞꯁꯤ ꯍꯥꯟꯅ ꯖꯦꯛꯅ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯗꯕꯅꯤꯅ ꯑꯇꯣꯞꯄ ꯅꯥꯚꯤ ꯑꯃꯗ ꯑꯣꯏꯅ ꯐꯝ ꯑꯁꯤ ꯁꯤꯟꯅ ꯊꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯦ ꯃꯇꯥꯡꯁꯤꯗ ꯅꯦꯇꯦꯔꯤꯗꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯏꯀ꯭ꯔꯥꯟꯁꯤꯡꯗ ꯇꯣꯡꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯥꯏꯂꯦꯟ ꯀꯌꯥ ꯑꯃ ꯂꯥꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯑꯥꯏꯂꯦꯟ ꯑꯃꯗ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯂꯦ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯥꯚꯤꯁꯤꯡ ꯑꯁꯤꯗꯤ ꯏꯁꯤꯡ ꯑꯃꯗꯤ ꯀꯪꯐꯥꯜꯗ ꯂꯩꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤ
ꯃꯈꯣꯏꯕꯨ ꯎꯔꯒ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯕꯁꯤꯡꯁꯤꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯕꯣꯗꯤ ꯑꯦꯅꯥꯇꯣꯃꯤ ꯑꯁꯤ ꯈꯔ ꯈꯦꯠꯅꯩ ꯖꯦꯛꯀꯤ ꯅꯥꯚꯤꯁꯤꯡꯒꯤ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯣꯃꯤꯇꯤꯀꯥꯌꯥ ꯀꯧꯕꯅꯤ ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯦꯠꯀꯥꯏꯅꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠ ꯑꯁꯤ ꯈꯔ ꯆꯥꯎꯊꯣꯛꯏ ꯑꯗꯨꯒ ꯃꯃꯩꯒꯤ ꯁꯔꯨꯛꯁꯨ ꯈꯔ ꯆꯥꯎꯏ ꯇꯧꯕꯇꯕꯨ ꯖꯦꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯃꯃꯩꯁꯨ ꯄꯤꯛꯏ ꯑꯗꯨꯒ ꯈꯨꯠꯀꯤ ꯁꯔꯨꯛ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯌꯦꯡꯅꯕꯗ ꯄꯤꯛꯊꯩ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯦꯛ ꯑꯃꯗꯤ ꯃꯥꯅ ꯄꯣꯛꯆꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯈꯨꯠꯁꯥ ꯃꯉꯥꯁꯨ ꯄꯥꯜꯂꯤ ꯃꯔꯝꯗꯤ ꯖꯦꯛꯇꯤ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕꯗꯒꯤ ꯁꯦꯝꯗꯣꯛꯈꯤꯕ ꯑꯕꯇꯥꯔ ꯃꯈꯜ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯅꯥꯚꯤꯁꯤꯡ ꯑꯁꯤꯗꯤ ꯈꯨꯠꯁꯥ ꯄꯥꯟꯗꯕꯅꯤꯅ ꯃꯈꯣꯏꯒꯗꯤ ꯈꯔ ꯈꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯈꯦꯠꯅꯔꯤꯕ ꯍꯛꯆꯥꯡꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯦ ꯃꯥꯒ ꯖꯦꯛꯀꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯩ ꯖꯦꯛꯅ ꯍꯥꯏꯖꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗꯁꯨ ꯂꯩꯕ ꯉꯝꯕ ꯀꯥꯡꯂꯨꯞ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯦ ꯑꯗꯨꯕꯨ ꯖꯦꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯇꯝꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯕꯨ ꯉꯥꯛꯅ ꯆꯠꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤꯁꯨ ꯎꯠꯂꯛꯂꯦ ꯃꯥꯒꯤ ꯃꯃꯤꯡꯅ ꯔꯣꯅꯥꯜ ꯍꯥꯏꯅ ꯀꯧꯏ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯔꯣꯅꯥꯜꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯑꯁꯤ ꯃꯃꯤꯡ ꯂꯩꯔꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯏꯇꯥꯅꯤꯛꯇ ꯍꯤꯔꯣꯏꯟ ꯀꯨꯝꯈꯤꯕꯤ ꯀꯦꯠ ꯋꯤꯟꯁꯂꯦꯠ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯛꯇꯝ ꯂꯥꯡꯕꯅꯤ ꯖꯦꯛꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤꯅꯁꯨ ꯌꯥꯕꯤꯔꯦ ꯃꯔꯝ ꯑꯁꯤꯅ ꯖꯦꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯈꯨꯜ ꯑꯁꯤꯗ ꯊꯝꯕꯤꯕꯁꯤꯗ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯔꯤ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯅꯕꯤꯒꯗꯕꯅꯤ ꯑꯃꯗꯤ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯃꯈꯣꯏꯗ ꯇꯥꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯇꯝꯂꯤ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯥꯚꯤꯁꯤꯡ ꯑꯁꯤꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯁꯤꯕꯨ ꯊꯧꯕ ꯇꯣꯡꯕꯒꯤ ꯄ꯭ꯔꯥꯛꯇꯤꯁꯁꯨ ꯇꯧꯍꯜꯂꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯁꯤ ꯃꯈꯣꯏꯅ ꯍꯩꯅꯔꯝꯗꯦ ꯃꯇꯝ ꯀꯨꯏꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯔ ꯊꯤꯡꯕꯁꯤ ꯃꯈꯣꯏꯅ ꯍꯩꯇꯦ ꯑꯗꯨꯕꯨ ꯀꯤꯔꯤ ꯍꯥꯏꯔꯤꯕꯤ ꯑꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯧꯒꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯇꯝꯗꯨꯅ ꯂꯥꯏꯅ ꯍꯩꯈ꯭ꯔꯦ ꯑꯗꯨꯒ ꯖꯦꯛꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏꯅ ꯁꯥꯗꯣꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯁꯤ ꯊꯧꯕ ꯇꯝꯂꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯖꯦꯛꯁꯨ ꯍꯩꯇꯕꯗꯒꯤ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯄꯥꯏꯗꯔꯒ ꯂꯣꯏꯅꯅ ꯃꯥꯒꯤꯁꯨ ꯏꯀꯔꯥꯟ ꯑꯃ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯅꯨꯡꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯅꯥꯚꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯏꯀꯔꯥꯟ ꯑꯃꯕꯨ ꯃꯥꯅ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯏꯀꯔꯥꯟ ꯑꯃ ꯃꯥꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯖꯦꯛꯀꯤ ꯃꯆꯥꯁꯤꯡꯅꯁꯨ ꯈꯨꯜ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯇꯝꯗꯨꯅ ꯍꯩꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯁꯤꯒꯁꯨ ꯀꯅꯦꯛꯁꯟ ꯁꯦꯝꯕ ꯉꯝꯂꯦ ꯅꯣꯡꯃꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯀꯤꯔꯤꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯛꯅꯔꯤꯉꯩ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯅꯦꯇꯦꯝ ꯑꯃꯗꯤ ꯂꯣꯋꯥꯛ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯒ ꯐꯨꯅꯔꯛꯂꯦ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒ ꯐꯨꯅꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯃꯤꯡꯅ ꯑꯧꯅꯨꯡ ꯍꯥꯏꯅ ꯀꯧꯏ ꯃꯇꯨꯡꯗ ꯖꯦꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯆꯩꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒ ꯅꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯅꯣꯋꯥꯛꯅ ꯑꯧꯅꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ ꯃꯇꯨꯡꯗ ꯈꯟꯅ ꯆꯩꯅꯕ ꯇꯧꯔꯔꯣꯏꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯑꯧꯅꯨꯡꯅꯗꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯥꯠ ꯇꯧꯗꯨꯅ ꯌꯥꯁꯤꯟꯅꯔꯝꯃꯤ ꯃꯇꯨꯡꯗ ꯂꯣꯋꯥꯛꯄꯨ ꯉꯥ ꯐꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟ ꯑꯁꯤꯗꯒꯤ ꯃꯌꯥꯏꯔꯣꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯅ ꯄꯨꯁꯤꯜꯂꯒ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯋꯥꯛꯄꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯋꯥꯛꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯉꯥ ꯑꯃꯗ ꯇꯦꯟꯖꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯥ ꯅꯥꯏꯇꯣꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯦ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯆꯥꯎꯔꯕ ꯉꯥ ꯃꯈꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯗꯥꯔꯛꯂꯦ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯉꯥꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛ ꯁꯣꯔ ꯇꯠꯂꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯉꯥ ꯑꯁꯤꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯋꯥꯛ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯥꯎꯔꯕ ꯉꯥ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯆꯥꯎꯔꯦ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎ ꯁꯥꯡꯂꯕ ꯉꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯣꯋꯥꯛ ꯑꯁꯤꯗꯤ ꯃꯥꯒꯤ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯇꯠꯂꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈ꯭ꯔꯦ ꯃꯥ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯀꯪꯐꯥꯜꯗ ꯂꯩꯔꯝꯂꯦ ꯃꯥꯅ ꯀꯪꯐꯥꯜꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯅꯠꯂꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕ ꯆꯥꯎꯔꯕ ꯉꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯉꯥ ꯑꯁꯤꯕꯨ ꯃꯥꯅ ꯊꯥꯒꯠꯆꯔꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯉꯥ ꯑꯁꯤꯒꯤ ꯐꯤꯟ ꯑꯁꯤꯗ ꯆꯥꯎꯔꯕ ꯍꯨꯛ ꯑꯃ ꯌꯨꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯃꯁꯤꯒꯤ ꯍꯨꯛ ꯑꯁꯤꯅ ꯉꯥ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯕꯨ ꯂꯣꯋꯥꯛꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯕꯤꯔꯦ ꯍꯧꯖꯤꯛ ꯃꯥꯅꯁꯨ ꯈꯟꯖꯩ ꯆꯥꯎꯔꯕ ꯉꯥ ꯑꯁꯤꯅ ꯃꯥꯕꯨ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯦ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯆꯥꯎꯔꯕ ꯉꯥ ꯑꯁꯤꯅ ꯃꯥꯕꯨ ꯇꯣꯔꯋꯥꯜ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯣꯋꯥꯛ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯅꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯇꯣꯅꯋꯥꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯧꯅꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯥꯜ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯅ ꯉꯥꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯗꯟꯗꯤ ꯄꯤꯅꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯂꯣꯋꯥꯛꯅ ꯑꯧꯅꯨꯡꯕꯨ ꯀꯟꯈꯠꯄꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯒꯤ ꯏꯔꯥꯟꯅꯤ ꯃꯥꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯪꯃꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯕꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯩꯗꯣꯛꯄꯤꯔꯦ ꯑꯁꯨꯝꯅ ꯂꯣꯋꯥꯛꯅ ꯃꯥꯕꯨ ꯀꯟꯕꯤꯕꯁꯤꯗ ꯑꯧꯅꯨꯡ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ
ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯣꯋꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛ ꯍꯤꯡꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯆꯥꯎꯔꯕ ꯉꯥ ꯃꯈꯜ ꯑꯃꯅ ꯃꯥꯕꯨ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯁꯨ ꯐꯣꯡꯗꯣꯛꯂꯤ ꯉꯥ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯐꯤꯟ ꯑꯗꯨ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯇꯝꯂꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯔꯤꯌꯥ ꯀꯧꯕꯤ ꯑꯁꯤꯁꯨ ꯌꯥꯎꯔꯤ ꯂꯣꯋꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯉꯥ ꯑꯗꯨ ꯃꯥꯅꯗꯤ ꯃꯁꯛ ꯈꯪꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯉꯥ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯇꯨꯜꯀꯨꯟ ꯍꯥꯏꯅ ꯀꯧꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯎꯔꯨꯔꯤꯕ ꯑꯗꯨꯗꯤ ꯅꯥꯏꯇꯣꯝ ꯆꯠꯄ ꯌꯥ ꯃꯇꯝ ꯊꯤꯕ ꯁꯥꯍꯤꯡ ꯆꯥꯕ ꯅꯥꯚꯤ ꯀꯌꯥꯕꯨꯁꯨ ꯃꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯄꯌꯥꯀꯟ ꯀꯧꯕ ꯉꯥ ꯑꯃꯅꯤ ꯃꯥꯗꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯠꯄꯅꯤ ꯌꯥꯝ ꯃꯇꯝ ꯊꯤꯕ ꯉꯥ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯋꯥꯛꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯉꯥ ꯑꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯃꯨꯗ꯭ꯔꯗ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯌꯥꯀꯟ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯥꯅ ꯍꯪꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯅꯈꯣꯏꯒꯤ ꯀꯥꯡꯕꯨ ꯃꯔꯛꯇ ꯌꯥꯎꯍꯟꯗꯅ ꯇꯣꯉꯥꯟꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯊꯝꯂꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯌꯥꯀꯟꯅ ꯃꯥꯕꯨ ꯂꯨꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯥꯒꯤ ꯏꯀꯔꯥꯟ ꯇꯣꯡꯗꯨꯅ ꯖꯦꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯤ ꯃꯥꯅ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯆꯥꯅꯨꯄꯥ ꯁ꯭ꯄꯥꯏꯗꯔ ꯑꯁꯤꯁꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯇꯨꯜꯀꯨꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯉꯥ ꯃꯈꯜꯁꯤꯡ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯍꯟꯇꯔ ꯀꯥꯡꯕꯨꯁꯤꯡꯒꯤ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯁꯤꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯦꯛ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯈꯨꯗꯤꯡꯃꯛꯇ ꯆꯪꯗꯨꯅ ꯖꯦꯛꯄꯨ ꯊꯤꯅꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯥꯏꯂꯦꯟ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯥꯚꯤ ꯖꯥꯇꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯐꯨꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯈ꯭ꯔꯦ ꯖꯦꯛꯀꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯒꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯇꯨꯝꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯜꯂꯦ ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯦꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯊꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯥꯏꯂꯦꯟꯁꯤꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯔꯒ ꯖꯦꯛꯀꯤ ꯃꯔꯝꯗ ꯍꯪꯒꯠꯂꯛꯄꯁꯤꯗ ꯀꯅꯥꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯇꯨꯜꯀꯨꯟ ꯍꯥꯏꯔꯤꯕ ꯉꯥ ꯀꯥꯡꯕꯨ ꯑꯁꯤꯗ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯁꯤ ꯀꯌꯥꯝ ꯀꯟꯕꯅꯣ ꯍꯥꯏꯕꯗꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯇꯥꯔꯤꯕ ꯅꯥꯚꯤꯁꯤꯡ ꯑꯁꯤꯅ ꯈꯪꯖꯔꯒꯅꯤ ꯑꯁꯨꯝꯅ ꯇꯨꯜꯀꯨꯟꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯛꯇꯛꯅ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯁꯤꯡꯅꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯖꯦꯛꯄꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯋꯥꯛꯅ ꯄꯌꯥꯀꯟ ꯍꯥꯏꯔꯤꯕ ꯉꯥꯁꯤꯒ ꯄꯨꯟꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤ ꯃꯥꯒꯤ ꯁꯝꯗꯣꯜ ꯑꯃꯗꯤ ꯉꯥꯁꯤꯒꯤ ꯇꯦꯟꯇꯤꯀꯜꯒ ꯁꯝꯖꯤꯟꯅꯍꯟꯗꯨꯅ ꯕꯣꯟꯗꯤꯡ ꯑꯃ ꯁꯦꯝꯂꯦ ꯃꯁꯤꯗꯒꯤ ꯉꯥꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯈꯪꯂꯦ ꯄꯌꯥꯀꯟ ꯍꯥꯏꯔꯤꯕ ꯉꯥꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯋꯥꯛꯀꯤ ꯃꯃꯤꯠꯇ ꯚꯤꯖꯟ ꯑꯣꯏꯅ ꯎꯔꯛꯂꯦ ꯉꯥ ꯐꯥꯕ ꯍꯟꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯉꯥꯁꯤꯡ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯅꯥꯚꯤ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯁꯨ ꯁꯤꯔꯦ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯨꯜꯀꯨꯟ ꯍꯥꯏꯔꯤꯕ ꯉꯥ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯁꯤꯔꯦ ꯃꯁꯤꯗꯒꯤ ꯄꯌꯥꯀꯟ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯍꯧꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯅꯗꯤ ꯈꯪꯅꯗꯕꯅꯤꯅ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤ ꯄꯌꯥꯀꯟꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯥꯅ ꯍꯥꯠꯈꯤꯕꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛꯄꯨ ꯀꯤꯂꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯊꯥꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯋꯥꯛꯅꯗꯤ ꯄꯌꯥꯀꯟ ꯍꯥꯏꯔꯤꯕ ꯉꯥꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯚꯥꯞ ꯇꯥꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯍꯟꯇꯔ ꯀꯥꯡꯕꯨꯒꯤ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯆꯤꯜ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯥꯞꯇꯨꯅ ꯉꯥꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯟꯇꯔꯁꯤꯡ ꯑꯁꯤꯅ ꯇꯨꯜꯀꯨꯟ ꯍꯥꯏꯔꯤꯕ ꯉꯥ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯍꯥꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯉꯥꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯃꯅꯨꯡꯗꯒꯤ ꯑꯦꯟꯖꯥꯏꯝ ꯑꯃ ꯆꯤꯡꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯍꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯎꯟꯁꯥ ꯑꯁꯤ ꯈꯨꯏꯖꯤꯜꯍꯟꯕ ꯇꯧꯗꯅ ꯍꯥꯏꯕꯗꯤ ꯍꯅꯨꯕ ꯅꯥꯏꯗꯅ ꯊꯝꯕ ꯉꯝꯕ ꯁꯛꯇꯤ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯟꯇꯔ ꯀꯥꯡꯕꯨ ꯑꯁꯤꯅ ꯇꯨꯜꯀꯨꯟ ꯍꯥꯏꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯅꯤ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯇꯨꯜꯀꯨꯟ ꯀꯥꯡꯕꯨꯒꯤ ꯉꯥꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯑꯥꯏꯂꯦꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯂꯞ ꯑꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯥꯏꯂꯦꯟꯗ ꯇꯥꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯎꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯇꯣꯅꯋꯥꯔꯤ ꯍꯥꯏꯔꯤꯕ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅꯁꯨ ꯑꯁꯤꯕ ꯉꯥꯁꯤꯡ ꯑꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯥꯏꯂꯦꯟꯁꯤꯗ ꯇꯥꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯈꯟꯅꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯇꯨꯜꯀꯨꯟ ꯍꯥꯏꯔꯤꯕ ꯉꯥ ꯀꯥꯡꯕꯨ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯑꯣꯜꯂꯒ ꯄꯣꯛꯄ ꯖꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯂꯧꯅꯩ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤꯅ ꯉꯥꯁꯤꯡ ꯑꯁꯤꯅ ꯁꯤꯕꯁꯤꯗ ꯃꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯅꯕ ꯋꯥꯔꯦꯞꯁꯨ ꯂꯧꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯖꯦꯛꯅꯗꯤ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯍꯥꯊꯨ-ꯍꯥꯊꯨꯅ ꯋꯥꯔꯦꯞꯁꯤꯡ ꯂꯧꯈꯤꯅꯨ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯒ ꯅꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯋꯥꯛꯅꯗꯤ ꯄꯌꯥꯀꯟ ꯍꯥꯏꯔꯤꯕ ꯉꯥꯗꯨꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯍꯟꯇꯔꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯌꯥꯀꯟꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯃꯗꯤ ꯇꯣꯅꯋꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯧꯅꯨꯡ ꯑꯃꯗꯤ ꯁꯤꯔꯦꯅꯁꯨ ꯃꯥꯕꯨ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯤꯡꯕ ꯌꯥꯗꯅ ꯄꯌꯥꯀꯟꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯇꯨꯡꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯋꯥꯛꯅ ꯄꯌꯥꯀꯟꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯎꯔꯦ ꯄꯌꯥꯀꯟꯒꯤ ꯍꯛꯆꯥꯡꯁꯤꯗ ꯍꯟꯇꯔꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯄ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯕ ꯇꯦꯟꯖꯩ ꯃꯈꯜ ꯑꯃ ꯌꯨꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤꯕꯨ ꯃꯥꯅ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯟꯇꯔꯁꯤꯡꯒꯤ ꯖꯍꯥꯖ ꯑꯁꯤ ꯃꯈꯣꯏ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤꯁꯨ ꯎꯔꯦ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯇꯦꯟꯖꯩꯁꯤꯕꯨ ꯁꯦꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯂꯣꯋꯥꯛꯅ ꯃꯥꯒꯤ ꯃꯈꯧꯔꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯛꯅꯁꯨ ꯑꯥꯏꯂꯦꯟꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯊꯣꯝꯖꯤꯜꯂꯛꯂꯤ ꯂꯣꯋꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯄꯌꯥꯀꯟꯗ ꯌꯨꯗꯨꯅ ꯂꯩꯔꯤꯕ ꯇꯦꯟꯖꯩ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯁꯠꯇꯣꯛꯄ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯇꯥꯟꯖꯥꯁꯤꯗ ꯍꯟꯇꯔꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯕꯨ ꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤꯁꯨ ꯑꯄꯤꯛꯄ ꯁꯕꯃꯦꯔꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯦ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯕ ꯇꯥꯔꯕꯗꯤ ꯖꯦꯛꯄꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯀꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ
ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗꯗꯤ ꯍꯟꯇꯔ ꯀꯥꯡꯕꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯕꯨ ꯇꯥꯟꯁꯤꯜꯂꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯂꯥꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯥꯒꯤ ꯏꯀ꯭ꯔꯥꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯥꯡꯒ ꯂꯣꯏꯅꯅ ꯖꯍꯥꯖꯇ ꯄꯨꯈꯠꯂꯛꯂꯦ ꯃꯈꯣꯏꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯖꯦꯛꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯦꯛꯁꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀ꯭ꯋꯥꯔꯤꯠꯁꯅ ꯀꯧꯔꯤꯕꯁꯤ ꯃꯥ ꯃꯇꯣꯝꯇꯅꯤ ꯑꯁꯨꯝꯅ ꯂꯩꯅꯤꯡꯒꯤ ꯇꯟꯖꯥꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯌꯥꯀꯟ ꯍꯥꯏꯔꯤꯕ ꯉꯥꯁꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯔꯤꯕ ꯂꯣꯋꯥꯛ ꯑꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯛꯂꯦ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯕꯨꯁꯨ ꯃꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯥꯚꯤ ꯀꯥꯡꯕꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯖꯍꯥꯖ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯟꯇꯔꯁꯤꯡ ꯑꯁꯤꯗ ꯂꯥꯟꯗꯥꯈ꯭ꯔꯦ ꯅꯦꯇꯦꯔꯤꯅꯁꯨ ꯃꯥꯒꯤ ꯏꯀ꯭ꯔꯥꯟ ꯇꯣꯡꯗꯨꯅ ꯇꯦꯟꯖꯩꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯍꯟꯇꯔ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯔꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯤꯔꯤ ꯍꯥꯏꯔꯤꯕꯤ ꯒ꯭ꯔꯦꯁ ꯑꯒꯁꯇꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯐꯥꯎꯔꯦ ꯑꯗꯨꯒ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯁꯤ ꯀꯥꯏꯕꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯕꯁꯨ ꯍꯧꯔꯦ ꯖꯍꯥꯖ ꯑꯁꯤꯗꯒꯤ ꯂꯣꯋꯥꯛꯀꯤ ꯀꯥꯡꯕꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯖꯦꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯅꯦꯇꯦꯝ ꯑꯁꯤ ꯅꯣꯡꯃꯩꯅ ꯄꯥꯟꯈ꯭ꯔꯦ ꯃꯅꯥꯎ ꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯕꯨ ꯀꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯣꯡꯃꯩꯅ ꯄꯥꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯁꯤ ꯁꯤꯕꯗ ꯖꯦꯛ ꯑꯃꯗꯤ ꯅꯦꯇꯦꯔꯤ ꯑꯁꯤ ꯊꯃꯣꯏ ꯀꯥꯏꯕꯗ ꯂꯣꯏꯈ꯭ꯔꯦ ꯅꯦꯇꯦꯔꯤꯗꯤ ꯑꯋꯥ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯥꯎ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯀꯞꯂꯤ ꯖꯦꯛꯅ ꯅꯦꯇꯦꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯄꯤꯒꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛꯁꯨ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯃꯆꯥꯅꯨꯄꯤ ꯀꯤꯔꯤꯕꯨ ꯐꯥꯗꯨꯅ ꯊꯝꯍꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯦꯛꯀꯤ ꯀꯥꯡꯕꯨꯅ ꯍꯟꯕ ꯂꯩꯇꯅ ꯂꯥꯟꯗꯥꯁꯜꯂꯤ ꯍꯧꯖꯤꯛꯇꯤ ꯅꯦꯇꯦꯔꯤ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯁꯤꯕꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯌꯦꯛꯅꯕꯁꯤꯡꯁꯤꯗ ꯃꯍꯥꯛꯅ ꯂꯥꯟꯗꯥꯗꯨꯅ ꯍꯥꯠꯇꯣꯛꯂꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯀꯤꯔꯤꯒꯤ ꯉꯛꯁꯝꯗ ꯊꯥꯡ ꯊꯝꯗꯨꯅ ꯖꯦꯛꯄꯨ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯤꯇꯤꯔꯤꯅꯁꯨ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯤꯕ ꯁ꯭ꯄꯥꯏꯗꯔꯒꯤ ꯆꯔꯝꯕ ꯊꯥꯡ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯈꯤꯕꯅꯤꯅ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯥ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀ꯭ꯋꯥꯔꯤꯠꯁꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯤꯈꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯟꯕꯔꯥ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯣꯏ ꯑꯉꯥꯡ ꯑꯗꯨ ꯅꯪꯅ ꯍꯥꯠꯅꯤꯡꯂꯕꯁꯨ ꯍꯥꯠꯆꯧ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯅꯦꯇꯦꯔꯤꯅ ꯑꯑꯣꯏꯕꯃꯛꯀꯤ ꯁ꯭ꯄꯥꯏꯗꯔꯒꯤ ꯊꯕꯥꯛꯀ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗꯒꯤꯗꯤ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯥꯡ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯖꯦꯛꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯖꯍꯥꯖ ꯑꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯨꯞꯊꯔꯛꯂꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯖꯍꯥꯖ ꯑꯁꯤ ꯃꯊꯪꯒꯥ ꯑꯣꯟꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯖꯦꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯊꯪꯒꯥ ꯑꯣꯜꯂꯤꯕ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ ꯂꯩꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯇꯥꯏꯇꯥꯅꯤꯛ ꯐꯤꯂꯝꯗ ꯎꯠꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯜꯂꯤ ꯍꯧꯖꯤꯛꯁꯨ ꯖꯦꯛꯀ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯀꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯖꯦꯛꯅ ꯀ꯭ꯋꯥꯔꯤꯠꯁꯀꯤ ꯆꯔꯝ ꯑꯁꯤꯗ ꯆꯞꯇꯨꯅ ꯃꯥꯕꯨ ꯋꯥꯟꯊꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯖꯦꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯥꯁꯨ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯀꯨꯏꯅ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩꯕꯁꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯅꯦꯇꯦꯔꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯛꯀ ꯂꯣꯏꯅꯅ ꯖꯍꯥꯖꯀꯤ ꯀꯥ ꯑꯃꯗ ꯊꯣꯛꯐꯝ ꯂꯩꯇꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝꯁꯤꯗ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯤꯔꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯟꯗꯟꯗꯧꯅ ꯃꯉꯥꯜ ꯄꯨꯊꯣꯛꯄ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯀ꯭ꯔꯤꯆꯔ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯇꯨꯡꯗ ꯖꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯦꯇꯦꯔꯤ ꯑꯃꯗꯤ ꯇꯛꯅ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯂꯝꯕꯤ ꯆꯤꯡꯕꯗꯒꯤ ꯃꯈꯣꯏ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯪꯐꯥꯜꯂꯣꯝꯗ ꯂꯥꯛꯄ ꯉꯝꯖꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁ꯭ꯄꯥꯏꯗꯔꯒ ꯂꯣꯋꯥꯛꯀꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯖꯦꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯂꯣꯋꯥꯛꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯥꯒꯤ ꯃꯄꯥ ꯑꯁꯤ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯄꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯏꯁꯤꯡ ꯃꯊꯛꯂꯣꯝꯗ ꯄꯨꯈꯠꯂꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯁ꯭ꯄꯥꯏꯗꯔꯅ ꯃꯥꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯄꯨ ꯐꯪꯈ꯭ꯔꯦ ꯀ꯭ꯋꯥꯔꯤꯠꯁ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯗ꯭ꯔꯤ ꯁꯤꯅꯤꯡꯆꯤꯠꯇ ꯂꯩꯔꯦ ꯃꯍꯥꯛꯅ ꯀ꯭ꯋꯥꯔꯤꯠꯁꯄꯨ ꯂꯪꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯇꯧꯕꯗꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯁꯤ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯔꯤꯠꯁꯄꯨ ꯏꯁꯤꯡ ꯃꯊꯛꯇ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯦ ꯀꯣꯂꯣꯅꯦꯜꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯂꯥꯎ ꯅꯪꯁꯨ ꯏꯄꯥꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯗꯔꯅꯗꯤ ꯋꯥꯐꯝꯁꯤꯗ ꯁꯥꯎꯖꯤꯜꯂꯝꯃꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯌꯥꯕ ꯇꯧꯗꯅ ꯖꯦꯛꯀꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯇꯨꯡꯗ ꯀꯣꯂꯣꯅꯦꯜ ꯀ꯭ꯋꯥꯔꯤꯠꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯏꯀ꯭ꯔꯥꯟ ꯑꯃ ꯇꯣꯡꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤ ꯖꯦꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯦꯇꯝꯒꯤ ꯁꯤꯔꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯠꯂꯛꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤꯕ ꯑꯦꯚꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯂꯝꯃꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤ ꯖꯦꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯑꯥꯏꯂꯦꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯦ ꯑꯗꯨꯕꯨ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯇꯣꯅꯋꯥꯔꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯖꯦꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯗꯥꯏꯗꯁꯨ ꯆꯠꯂꯔꯣꯏ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈ꯭ꯔꯦ ꯑꯦꯚꯥ ꯂꯥꯏꯔꯦꯝꯕꯤꯒ ꯕꯣꯟꯗꯤꯡ ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯁꯤꯈ꯭ꯔꯕ ꯃꯆꯥ ꯅꯦꯇꯝꯒꯤ ꯚꯤꯖꯟ ꯑꯁꯤ ꯌꯦꯡꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥ ꯑꯁꯤ ꯎꯖꯕꯗ ꯖꯦꯛ ꯑꯃꯗꯤ ꯅꯦꯇꯦꯔꯤ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯒ ꯂꯣꯏꯅꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗꯤ ꯅꯠꯇꯦ ꯃꯈꯥ ꯇꯥꯕ ꯑꯕꯇꯥꯔꯒꯤ ꯐꯤꯂꯝꯁꯤꯡ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯖꯦꯝꯁ ꯀꯦꯃꯦꯔꯨꯟ ꯃꯁꯥꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ
ngasi gi aina explain tawjari basidi samjil laga tawjabani matam khara leiraga dialogue ko loina na full details khangan baga loina na sugai na hanbe explanation ama su pujara ke habu wafam thamjari aduna masigi damakta mayam da ngak piu haijari ngasi aigi explanation is kam do bagi haiba du comment box da thambiramu aina haiba da soiki balan ki ba madi sid hobu yaw matam da mayam da ngak piu haiba wafam thamjari video bu like tawu share tawu su kaubi ganu mataw sumna international movie singi manipuri da explanation tabi na bagi damakta aigi movie story manipur haiba channel asibu subscribe tawbiu masiga loina na ngasi gi video si matang sta loisin jarage sanji sarma na mayam puna mapu khurum jari